Aramba Jengo Giluching Pura Korounganba Khumandagi update gi lokocharake lan manungda karamna khungak pasingna kaya mwana thengnaraki thengkhang kaya da sining chitta hinglakpagi wari ga se li ready thaza dau mande moi khara na khali se chatlaga fadat khara ka puraga halakpai mawongni Khangle Paprinba Khola update gi lokocharake ngasi date 13 July 2025 asida su Myanmar dagi chin kuki jo refugee mayam lanjenarak tuna Mizoram da changja from lo Myanmar gi current state da makhata na jet fighter season na duna military army na bomb thada kre ke ngarang date 12 July 2025 Myanmar gi military army na jet fighter season na duna current state da Pakistan landa kre Churchanpur gi di Moljang dagi PDF ama Burma da military junta gi khutta sire UTV kuki macha cha mamuk Burma da training tawraba matung PDF yauduna lairaba lanmin thang lungdim kawanha ama ngahan 11 July 2025 Burma da sire Delhi gi welcome area da mathol mari gi building ningkhai bada mioi taruk sikre Northeast Delhi da ngasi thang da numit ke ayukta mathol mari gi building ningkhai bada yamraba da mioi taruk sikre ate akai makha dagi mioi nipan chingthok lakre kudong thiba thawdo adu Delhi gi welcome area da ayuk pung tare ta thokibani ningkhai bagi maram adu khangmangamdri building ningkhai fam adu dagi kanbang amlakhiba mioi sing adu gi manungda chahi ama suraba Ahmad kauba nupa macha ama nupa mari amasung nupi ahum yauri ahal sing adu JP hospital da thakre building adu gi mapu magi nupi macha nupa ani amasung atopa ani gi hakchang sing adu ate akai maya makha dagi lautholakre amasung GTB hospital da thakre haina official amna phongdokre thiba khangdri haina khan kiba mioi pumna adu rescue tawkre adu moina mo rescue operation adu di hojik su chathari haina official amana phongdokre kudong thiba thawdo adu da sekiba mioi sing adu Matlof 50 Ravia 46 Machanupa ani Jalber kunga humdoi Aftullah taraga mga amasung atopa ani Jovia kunga taret amasung magitha ani surabi machanupi Fojiani Matlof ki atopa machanupa ani magi nupi amasung makhoi gi chahi ama suraba Ahmad amasung Navef taraga mapan soki ningkhai kiba building adugi mayok na badalaiba Gavin humfu manaw nupa Ravi Kasef amasung makhoi gi nupi sing Deepa yangkhai taru amasung Jyoti sokpadagi hospitalized tawki mafam adugi mioi singna ayuki walking chalingai da building adu ningkhai rakhibani maduda mioi sing aduna ahan batengbang piba amasung kanbagi thabak tawki International Atomic Energy Agency IAEA na investigation chathabada Iran na yaba pikre handak America na Iran gi nuclear plant ahum lomda bunker blaster bomb thada duna thugai ki badugi matangda International Atomic Energy Agency IAEA na investigation chathabada Iran na yaba pikre haina report amana phongdorakli report asigi matung ina Iran gi foreign minister Abbas Aragchi na IAEA na Iran gi thugai khraba nuclear plant sing da investigation chathababudi yai adobu nuclear plant sing adu da bomb thada duna thugai khibana maram oiraga nuclear plant sing adu gi akoibada chemical amadi atay atopa bomb sing pokhairakpa yabagi akiba leibana IAEA gi team da amangata tholakpa yabagi akibadi lei maram aduna karigumba IAEA gi team na Iran gi nuclear plant sing da investigation chathage hairabadi section thorang kaya laukhat hobagi tangai fadaba lei haina su phongdorakhibani hairi section bada car bianda marisi kre Dominican Republic Carbianda hi laksin bagi laibak thiba thodok amada refugee mari secret aduga kunamana hojik su thiba khangdana laibri hari report asigi matung ina hojik America yauna malem gi laibak kayada logi wangmada changsinduna lairamba atopa laibak singdagi lakpa mitop sing tanthorakpagi thabak thoram singi manung channa laiba yaraktabadagi aronba samudragi lambida apikpa hida ka henami tongduna chanarakpadagi hilupagi thodok sing leptana tholakpani hari Trump ki tariff ki letter fangbada military junta kham thengna harawkre America ki President Donald Trump na chatharakiba tariff ki lana sinamaram oiraga malengi laibak sing kokpai duna khangnarabasu Trump ki tariff ki letter fangbada Myanmar ki military junta ki lengang nadi kham thengna harawkre hari panbe abadi kumja 2021 da Myanmar da leiramba democracy ki lengak thugairaga lengak pairakiba military junta ngasi fawbada international ki thakta yaba mata fangdana lakhibani adubo handak America ki President Trump na Myanmar ki military government ta tariff ki letter tharakpa sina makhoi gi lenga asi America na fawbadi yabire haiba khalladuna harawjakibani hairi Myanmar da Trump na tariff chada 40 ki changda thamlakibani hairi Russia buma pangal hanthana bagidamak NATO na ahenba long range missile sing mathau tari US General John Rafti Russia na mapangal kalaba khulai kaya sijinaduna Ukraine gi mathakda landabagi thabak leptena chatharagliba sida nungnangba phongdokladuna US ki Major General John Rafti na North
Atlantic Treaty Organization NATO amasung European leibaksinna long range missileing masing hena puthokpagi tangai fadaba leire haiki. Germany da Major General John Rafti na pikiba warol amada Russia na Ukraine gi mathakta landaba hokiba matamdudagi Russia gi army asi nongmagi mapang kangkhalagli haiki. Long range missile singna yengnabagi territory da yamna line yoba ngambadagi Russia na Ukraine gi mathakta long range missile sing sizinari amasung khulai sing asi semgat sagatnabagi thabak sing lepa leitena hotnari haiki. Hokiba thadagi Ukraine gi mathakta Kremlin na Arab akham leitena attack sing chatharakpana maram oiduna US na luchingma NATO gi leibak singda achouba singna bama oiduna lakli. Ukraine amasung Russia gi marakta thokliba umkhanariba se hojik fawbada yasinabadu na ingtapagi khuyek pinanabagi tharang tawbada chawna maning halakli. Ukraine da lepa leitena Russia na landa chatharakpadagi US President Donald Trump na Russia gi President Vladimir Putin gi mathakta yaningda phongdokhibani. Russia na Ukraine da landarakpa lepnanabagi pandamda paikhalakpa khongthang gi saruk amada US President Donald Trump na Ukraine da US gi mapangal leiraba air defense system yauna khusu khulai kaya pinaba firef lawkhibani. NATO gi maikaidagi su Patriot battery sing yauna tongan balangi khusukulai sing Ukraine da thana batharang tawri. Haukiba sagol san numita US na mathang chahi fawbada Germany da long range missile sing thana bagi firef lawkhibadu Russia da chaksin warol pibagi mayek larba khudam ama oiri. Chahi taret ki mamang da Boeing 737 jet sing gi thau control switch ta issue lai haina US ki body na chaksin wa thamkiba laiki. Aircraft Accident Investigation Bureau AAIB gi preliminary report na Air India gi flight AI171 kai kibadu engine gi thau gi control switch cut off position da matam khara thamkibadagi matau taba thrust phangba ngamdaduna kai kiboigani haina phongdorakraba matung miyamna pilot singi mara leibra haina ngangnaraklingai chahi taret rongi mamangda Boeing 737 jet singi thau gi control switch asi issue lai haina United States ki Federal Aviation Administration FAA na cheksin wa thamkibadu amuk na hongna ningsingnarakrai. Kumja 2018 da AFAA na Special Airworthiness Information Bulletin SAIB amasung issue tawduna Boeing 737 jet singi thaugi control switch asi locking feature disengage tawna install tawki amasung masina khudong chadaba kaya mayong na halakpa yai haina phongdokhibani. FAA gi wafam si supnagi advisory oina lawkhibana maram oiraga thaugi control switch install tawriba mawong asi safe oide haina lawkhidabani. Masina maram oiraga safe oidaba conditions sing asi chumthoknaba legal oiba regulation puthokhidabani hairi. Boeing 737 gi thaugi control switch install tawbagi mawong asi Ahmedabad ta kaikiba Air India gi flight AI171 Boeing 787-8 jet sing adudasu chammanana palibani. FAA gi advisory adu soksoi soidina chatnagadaba kangnon oikhidabana maram oiraga FAA na recommend tawkiba inspection gi mawong matau sing adu Air India na pahetkidabani hairi. Thaugi switch asi plane gi engine da thau pisin bagi khongjal regulatory ba posakni. Switch asi leimai da taduna leiba matamda pilot sing na engine shut down tawna sizinabani. Masida natana switch asi nongthokta engine fail oirakpa matamda engine sing adu restart natraga shut down tawna basu sizinai hari. Jammu and Kashmir Pakistan gi lamni amadi Taiwan China gini haiduna leibak sing gi marakta lan thoganaba Pakistan honaki Iran. Jammu and Kashmir Pakistan gi lamni amadi Taiwan China gini haiduna leibak sing gi marakta lan thoganaba Pakistan honaki haina Iran gi embassy gi maikedi gi phongdorakre. Loinana Iran gi embassy na phongdorakpagi matungina Pakistan na India amasung Iran leiba ani gi marakta su lan thoganaba lalong kaya yatkhi. Masida natana malem gi leibak sing gi marakta lan thoganabagi damak Taiwan China gi lamni amadi Jammu and Kashmir su Pakistan gi lamni haina map ama sagatladuna Delhi Iran News haina mingthonba page amadagi social media da thagalakhibani. Hiram asigi matangda yamna kumna thijilubada Delhi Iran News hariba page adu Iran gi nate thawong asi Iran India amadi China Taiwan leiba anigi marakta lan thoannaba sinba thorang amani haina su report asina makhata na phongdorakre. India na operation sindur hek chathakiba matungdagi Pakistan na malemgi leibak singi India ga leinwariba mari sing thugaina bhodanduna lakhibani hairi. Nakal amaromda Pakistan gi michangda lariba Turkey gi President Erdogan gi chawna mai pakpa ama oina Turkey da chahi kaya gi mamangdagi lan hoduna lakhiba Kurdistan Workers Party PKK hariba lalhauba singna khulai thadoklagani haina lauthorakre hairi. Panba yabadi Turkey hariba leba se India ge chawba yeknaba ma oiriba leibak Pakistan da chawna mateng pangduna lakhibani. Turkey da lan hoduna lakhiba PKK ga soknaduna lakhiba landa
ꯍꯧꯈꯤꯕ ꯆꯍꯤ 90ꯔꯣꯝ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 90,000ꯔꯣꯝ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯔꯀꯤꯗ ꯑꯦꯔꯗꯣꯒꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ PKKꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯨꯛꯅꯕꯒꯤ ꯊꯕꯛ ꯂꯦꯞꯅꯕ ꯍꯥꯏꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒ ꯌꯥꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯔꯨꯅꯥꯆꯜꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯊꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯃꯤꯌꯥꯝꯅ ꯍꯥꯠꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯁꯦꯛꯁꯀꯤ ꯑꯣꯏꯕ ꯑꯣꯛꯇꯕ ꯂꯤꯆꯠꯁꯤꯡ ꯆꯠꯊꯩ ꯍꯥꯏꯕꯒꯤꯗꯃꯛ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯍꯥꯠꯈꯤꯕꯒꯤ ꯃꯇꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯂꯋꯔ ꯗꯤꯕꯥꯡ ꯚꯦꯂꯤꯒꯤ ꯕꯣꯌꯦꯡ ꯇꯥꯎꯟꯗ ꯀꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ ꯇꯥꯎꯟ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯣꯟꯈꯠꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯛꯁꯤꯜꯂꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯌꯦꯡ ꯇꯥꯎꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯑꯍꯦꯟꯕ ꯀꯝꯄꯦꯅꯤ 3 ꯊꯝꯗꯨꯅ ꯉꯥꯛꯁꯦꯜꯍꯟꯈ꯭ꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯃꯥ ꯅꯥꯇꯨꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯣꯌꯦꯡ ꯇꯥꯎꯟꯗ ꯊꯕꯛ ꯁꯨꯕ ꯑꯁꯥꯝꯗꯒꯤ ꯃꯥꯏꯒ꯭ꯔꯦꯟꯠ ꯋꯥꯔꯀꯔ ꯅꯍꯥ ꯑꯃ ꯁꯥꯎꯔꯕ ꯃꯤꯌꯥꯝ ꯑꯃꯅ ꯐꯨꯕꯒ ꯍꯥꯠꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯊꯧꯗꯣꯛꯇꯒꯤ ꯐꯤꯚꯝ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯃꯥꯎꯟꯠ ꯀꯥꯔꯅꯦꯜ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯊꯦꯡꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯆꯪꯂꯒ ꯆꯍꯤ 3 ꯑꯃꯁꯨꯡ 9ꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯣꯂꯦꯁ ꯇꯧꯏ ꯑꯃꯁꯨꯡ ꯔꯦꯞ ꯇꯧꯏ ꯍꯥꯏꯔꯤ ꯃꯄꯨꯡ ꯅꯥꯏ ꯍꯥꯏꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯂꯛꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯋꯥꯀꯠ ꯑꯃ ꯑꯃꯁꯨꯡ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯃꯇꯨꯡ ꯆꯦꯟꯅꯔꯤꯕ ꯅꯍꯥ ꯑꯗꯨ ꯁꯒꯣꯜꯁꯦꯟꯒꯤ ꯅꯨꯃꯤꯗꯥꯡꯗ ꯐꯥꯈꯤ ꯃꯥꯎꯟꯠ ꯀꯥꯔꯅꯦꯜ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯊꯥꯖꯕ ꯚꯤꯛꯇꯤꯝ ꯀꯌꯥꯃꯔꯨꯝꯅ ꯍꯧꯒꯠꯂꯛꯂꯒ ꯄꯥꯎ ꯑꯗꯨ ꯁꯟꯗꯣꯔꯛꯈꯤꯕꯗꯒꯤ ꯔꯣꯌꯦꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯌꯥꯝ ꯄꯨꯜꯂꯛꯈꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯐꯨꯔꯒ ꯍꯥꯠꯈꯤ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯒꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯊꯨꯡꯂꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯤꯈꯨꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛꯇ US ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯕꯪꯀꯔ ꯕ꯭ꯂꯥꯁꯇꯔ ꯕꯣꯝ ꯊꯥꯗꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠꯁꯤꯡ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯀꯥꯇꯔꯗ ꯂꯩꯕ USꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯟ 18ꯗ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯀꯥꯇꯔꯗ ꯂꯩꯕ USꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯥꯇꯔꯗ ꯂꯩꯕ USꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯀꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯔꯦꯟꯗꯣꯝꯁꯤꯡꯅꯆꯤꯡꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯥꯡ ꯇꯥꯛꯈꯤ USꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯃꯥꯡ ꯇꯥꯛꯈꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯇꯒꯤ ꯐꯪꯕ ꯗꯦꯇꯥ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯔꯁꯤꯌꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯔꯒꯥꯏꯅ ꯑꯃꯦꯔꯤꯀꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯏꯒꯥꯏ ꯂꯥꯚꯔꯣꯚꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯃꯦꯔꯤꯀꯥ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯖꯄꯥꯟꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯏꯒꯥꯏ ꯂꯥꯚꯔꯣꯚ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯖꯄꯥꯟꯒꯤ ꯑꯄꯨꯟꯕ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯗꯨꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯀꯔꯤꯒꯤꯗꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯊꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯔꯁꯤꯌꯥꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯍꯥꯏꯅꯁꯨ ꯁꯔꯒꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ